Akasvani Imphal Chitrabhanu Chitrabhanu na pau pazari ahanbada maru oiba pau Kosem na noba class 12 ki parikya ngasidegi hokre parikya manungda kanagumba loop amatana ban block na chingba tawida na ba appeal tawrekli malingke atim mafam singda pangthopagu Manipur ngasu ima lolgi numit palan tawkre Chera ko tangarang rapid action force na chathaki thong adubu amban yaning taba phongdokre committee ama semduna thogdo adugi matang da chijalana na ba hairi English ngani kuntra fawada bar ama degrees leba anigi lalo itiki tabak sing saru ani hangan hanba yanakre amashung humbuta treshuba National Football Championship for Santos Trophy ki final round Arunachal Pradesh da ngasidegi hokre Manipur gi ahanba match Railways ka hing sanagani Council of Higher Secondary Education Manipur Costum Naloba Class 12 ki parikya ngasidegi hokre parikya asida punna mahero lising kuntra matoi chahum yangkai matoi na saruk yari masik manung da science stream gi oina mahero lising kun gani to chatu kuntra matoi art stream gi lising nipan chama amasung commerce stream gi oina mahero chatu kunni haina costum gi secretary khwairapam asikumana phongdorakli mang hai raja asiki tongan ba center chama tara matoi da parikya thari masik manung da chingi zila Tara da Parikha Center Kuntra Kataruk Yauri, Chitrachandpur Amasung Kapo Pizela da Su Parikha Center Taruk Thamduna, Parikha Asicha Tabahori. Pangtok liba Parikha Asibu, Kanglon Chumna Asu Engam Yaudana Chatanaba Kosemna, Myoy Ohumna Saba Flying Squad, Humpuni Pan Semle, Nasi Ahobanimita Suma Ponka da Flying Squad Kambuna Ing Sinki. Jiribam Zilagi Oina Arts Science Amasung Kamastring Yauna Puna Mahiro, Jenny Humbudra Humdoina Tongan Ba Center Anida Parikha Thari, Ekogi Jiribam Paumina High, Jiribam Higher Secondary School Gi Center da Puna Mahiro, Jenny Supna Mapan Parikha Thari, Barak Sakari Oina Borobeka Higher Secondary School da Center Puna Mahiro, Humpumari Parikha Thari, Amorom dangasidegi hauduna Mars School humde pawo chathakadaba parikya asigi manungda kanagumba loop amatana ban block na chingba tawbiganu haina kosemna appeal tawrakli Manipur International Youth Center yauna tongan balu kayanasu maherui singna parikha thaba chatpada apan ba piba yaba thab amata tawbidana ba appeal tawrakli Malim pumbada pangthopagu masi raija asigi mafam kayadasu malimgi imalon numit palan tawkre numit asi Director of Language Planning and Implementation Manipur sinduna raija ki thakta palan tawki multilingual education is a pillar of intergenerational learning haibi hiramda yumpam oduna pangthoki bathorum asida Sahitya Academy Award Dr. Thokchom Ibohanbi Language Planning and Implementation Manipur ki Director L Radhakant amasung GP Women's College ki Manipur Department ki Head of Department Dr. Waikom Ramesh Saruk Yaki. Namin asi baite irol iyek loy nasilon apun balu milan nasu sinduna loop asigi Imphal leba mayalo shingda palan tawki. Patriotic Writers Forum yauna raja asigi lolga mari lena ba tongan balup sing nasu imalongi numit asi palan tawki. Academic session di singani kungani to kulhumdogi post metric scholarship pangpam thopa sing atoba matam da pangalu haina All College Travel Students Union Imphal na sarkar gi puning sing silakli ngasi Manipur Press Club ta pangtok papaw gi mipam amada loop asigi Human Resource Secretary Wicham Denbor Charanmain High Scheduled Tribe Scholarship asigi ahanba phase ki senfam mamang chehi gi October thada phangkre ani suva phase ki senfam asi mamang chehi gi December da Kendra Sarkar degi kaithokrabani adubu ngasi fawba pithokna leiri Ana lying lam the sinariba medical electronics thing the artificial intelligence AI sin nabagi matang da no moy oiba khanene nabagi tharum ama pangthokre Nilit Imphal amasung Manipur Technical University gi Department of Electronics Communication Engineering ga khusanaduna Imphal gi classic grande da tharum adu pangthokibani maduda saruk yakiba NIT Manipur gi director ki H Manglem Hai artificial intelligence su medical sciences sin nabai yai haibo wapam asimyam da khanghanabagi pandam da ngasi gi tharum asi pangthokpani Mang hai COVID-19 like chatting na bahona bada artificial intelligence in the key masig kudam haiba puma panlam da chaluba sing COVID-19 positive oina traga oide haibadu AI na khangtopangamba sini
Hujik ko na di COVID kini ngai wadi oidra si mo lo ere ko doctor am ko tana ro gadi doctor jun I am dors paper wa na to paper di ira ko ndo laing we matang si adu ko hujik pami si lo ina di sai to ne digital format phangan bane adu same state to be different place to lebe ya na different country to lebe data mam si lo share to dore bo adi matung na symptom da khang matung da tha dorim ne data and information je gender form de lebe ta lo ina for different disease data si marang ka jaga di AI na predict to bo so adum bias oi ne data information jam mana kaim phanga din khoina diagnosis to su lai kani Vararang Mahotsav ki kunmanga suba mapo kumanga marilena pangto par jan vararang gi thorumda raizasi ki kakching jila de leba mahiloshing sing online gi khutang da saruk yakre Basudeva Kutugabam haiba hiram asidang asi nungtul pangto ki ba thorum adu da saruk yakiba school singi mahirushing na nat ki eba jago isai thang tana sing ba sing utki paugi mara thatna attempt break ama राजकुमारी सनातोंबी देवी विद्यालय होटल पांगई अमसुंग नॉर्थ AOC की लिसंगनी कुनमरी कुनमंगा सेशन की प्री नर्सरी दगी क्लास 9 फाउगी एडमिशन फॉर्म थाजरे फॉर्म लोबी दुना एडमिशन तोबिनबा विद्यालय की प्रिंसिपल न खंगलकली ताबीरिबा पावसी आकाशवाणी इम्फाल दगिनी Uripok the Labour Chairab Court Complex the Rapid Action Force nangarang chatikiba thongi mayutang si All Manipur Bar Association amadi High Court Bar Association na wakal mi pampangkre High Court ki thabak tigi pataraba judge amana luchingba committee ama semduna numit tari nigi manungda ngarang court complex the thokiba thokdo adugi matangda sizingadabani haina taksile Chairab Court Complex mamangda chatikiba wakal mi pam aduda All Manipur Bar Association ambagi President Premchand hai nomai lakibagi case amaga mari lenena ngarang hearing chatabada lakiba miyamda Rapid Action Force na ka henba tong chataki amasung court complex manungda smoke bomb yauna electric baton sin nakib asi laibak thibani kanagi ayaba yauraga court complex manungda security forces naribino hainasu Premchand wang hangki Chairab Court Complex manungda marang thokiba incident yamna nuai taba thokiba thokdok tuga mari lena ngasi joint incident protest High Court Bar Association Manipur daga All Manipur Bar Association Manipur punna sillaga Chairab Court mamang sida thambani malim sida wasi bokta thoktriba thokdok amakak Chairab Court ta thokpudu akoi pende maram chade Manipur da laiba mipum khudima court da laiba sanctity je thugai biganu karigma makhan gi violence hon biginu inquiry committee ama retired justice of the High Court of Manipur da toraga sembiu Chairab Court asida I got question amta leiti kamai tawna manungda thajalaga mi ma'am do pholino tau heidaba thabak ama tawre adu akoi totally condemn to yaningde Shiv Sena Manipur Pradesh na hari Chirachandpur Zilla da oriba phibam asi lengak sasan leitabaga pangkhak oire sarkar ama leiri haibadu khanganduna ain gi wangwada leiba sing thabak lahul kadabani wafum sing asi babupura da leiba dol asi gi office ta pangtok pathorum amada dol gi president M Tombi na phongdokibani mangna hai raija asi gi hojik oriba phibam asida rasinti dol sing amat oina thabak tongminabagi tangai fadaba leire Manipur da hojik thoklib irang asi kendra sarkana maipuna na yengsin bagi tangai fadaba lei Police na fazan kiba kulngak pasing atuba matamda thadok pirak na basu and Tombi na appeal tawri. Manipur Sarkar na Chirachandpur Zilla de internet service tingzambagi madam numi mangani amaga amuk sangdokre. Panba yabadi raja asita thogliba irang asida state force ta leiba cookie personal amana cookie kulai paiba singa leminaduna nomai kapnandaba yawbagi video ama viral orikiba aduga mari lenena police head constable ama suspend tokibagi thawdo yanindaba phongdokna Chirachandpur da tha sigi tara manga digi nimidang da miyamna SP office ta thomsilaktuna amanga ta thoki lolena mini secretariat building yauna sarkar gi office building sing amanga ta ton ki baleki masina maram oiraga Chirachandpur Zilla da hokiba numi mangani da Manipur Sarkar gi joint secretary home na thokpa cherot amana internet service tingduna lakibani Assam Rifles ki Nonya Battalion na Kangpo Bijilag manung chanba L Homjong Kulgi Junior High School gi Mahiro Shingda Larik Sing amadi printer yawba computer set ani yentokre khungang leba Mahiro Shingbu mapungpha na mahi masing tambada mating onen da bathawrang asi packet pani hairi amarom da Kamjong Jilla gi Chakama village ta solar street lamp sing kunja sing da yentoki amadi Ukhrul Jilla gi Sulmal village ta su sana khona baga marile na ba polam sing yentoki Imphal Izla gi manung chanba Nongsumda kul ngakli bakangbu sing loktok pa yaru hai nangasi miyam na songbung bazarda wakan mipam pangkre wakan mipam aduda saru yaki ba miyo eman hai me thadegi horoki ba irang asna jila asigi manung chanba uyumpo nongsum pukhaw
Leitan pokpina chingba khul singi khunja sing awaba kaya mayong aduna lakibani adubu khul ngakpa singna ngakpi sembi badiki safar rakibani manga suba IRB post gi khulai lobada chene haibegi maralda police na fakiba khul ngakpa sing thadokadabani haina su takchili naharu awang lekai thongjaw makhong dasu naharu women welfare association sindna khul ngakpa sing thado haina dabi tawduna wakal mipam chathaki Izarong Farmers Producer Company Limited Collection and Aggregation Unit of Organic Turmeric ngasi none jilagi Izarong Village ta sangakre sangabaki thoramda MLA Jalhom Man Panmai na hai Tamenglong jila da asigumba mahausa gi oiba pothok sing organic oina puthokpa ngamba si yamna laibak phabani mangna hai longmi sinna makhoi gi thawna amadi pandam phangna bhona bada lepaleitena hona bagi tangai fadaba lei leiba sigi achoba company kayana mai pak pogumna ngasi hangdogliba company asisu mai pahana bhona bada longmi singi achoba thodang lei thorum aduda none zela asigi DC Joseph Pauline Kamsong amasung Tamelong amasung none zela gi horticulture and soil conservation gi district officer Jungan Pamai na singba myoy sing saru yakhi Nomini chakata balawu singu amadi khusa haibegi pothok singi oiba buyer and sellers meet come exhibition asidegi ukrul zela gi hunpungda leiba Kasima Women Market Hogdokre Ukrul District Community Resource Management Society Nasinba Exhibition asi Hogdopaki Thoramda Zilasi Deputy Commissioner Kangu Juryangla Amasung Ukrul Autonomous District Council CEO Kasungnang David Saruk Yaki Amoromda Ukrul Kendra ki MLA Ramuivana Pradhan Mantri Jan Arogya Yosna gi card yauna sarkar gi oiba tongan ba scheme singi card beneficiary chamri gi mathakta yen tokre Tharumatu the Ukrul Mini Secretary gi DRDA hold the pangthoki bani Akasvani Imphal ki pau tabiri Pradhanmantri Narendra Modi na Greece ki Pradhanmantri Kyriakos Mitsotakis ka ngasi New Delhi da mipam pangtok tuna leba anigi marakta apaba mari thamnamag matangda khanakre mipam dwarba tungda Pradhanmantri Narendra Modi na hai English ngani kontra fawada Bharat amadi Greece leba anigi leriba lalo litiki thabak sing saru ani hengananaba yanare mang na hai lawu singu Ana Laying Pharmacy Innovation Skill Development amasung Space yauna ati hiram kaya da leba anina tengbang pina bayanare mang na hai shipping amasung connectivity da ahenba miyeng thamli Sri Modi na hai ngaksel gilam da su leba ani marakta apaba mari thamlagani Sri Mitsotakis numit marin gi khongchata Bharat lakpani Hungbotara Trish Suba National Football Championship for Santos Trophy Lisingani Kulumde Gunmarigi Final Round Arunachal Pradesh na Yumbu Oiduna Yupiagi Golden Jubilee Outdoor Stadium da ngasidege haukre ngasi sanaki ba messing the services na Meghalaya Bupanjal amas Noida amasung Kerala na Assam Bupanjal ahum amada thoiki housing yaki mamangdagi Yumbu Arunachal Pradesh ka gawaga sanari Final Round asige Manipuri gi ahanba match Railways ka hayeng nungthil pung ani makhai taba matamda lamba tongnagani Khelo India University Games ki nupa ge basketball da Punjab University na sanagi takaman laure ngasi Guwahati da saniki va final match da Punjab University na University of Madras Mumaiti ba piki Karnataka Jain University na senje ki takaman law bangangki nupi ge basketball da Jain University na University of Madras Mumaiti ba piduna sanagi takaman laukre nupi ki kabaddi da Chandigarh University na Bharatiya Vidyapith University Mumaiti ba piduna sanagi takaman phangle swimming da Chandigarh University ki mahiroi Assam gi Uttara Gogoina lupa gi takaman ama amasung chenjeng gi takaman ani phangle Indian Premier League IPL gi 33 shuba edition mathang ta gi March 19 degi horagani IPL gi chairman Arun Donal na hai ahan ban numit tarani gi schedule asi ahobogi oina loktokpani lemhoriba games ki roster matam official singna semla matungda loktokani hojik aroi bada maru iba pau amuk hanna kosem na loba class 12 ki parikya ngase degi hokre parikya manung da kanagumba loop amatana ban blockade na chingba tawbidana ba appeal tawrakli malenge atei mapam singda pangthokpago Manipur da ngasi imalongi numit palan tawkre Cherap Kotangarang Rapid Action Force na chatakiba thong adu ambana yaning daba phungdokre committee ama semduna thokdo udugi matangda season hangadabani hairi English ngani kuntra fawada Bharat amadi Greece leba anigi lalo litiki tabasing saru ani hangatna ba yanakre amasung hungbodara treshuba National Football Championship for Santos Trophy gi final round Arunachal Pradesh ngasidegi hokre Manipur gi ahanba match Railways ka hing sanagani Paulo Izari